ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛ ꯕꯥꯎꯅ ꯈꯣꯏꯔꯝꯖꯔꯤ ꯁꯤꯗꯤ ꯌꯦꯟ ꯑꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯂꯦ ꯀꯪꯅ ꯊꯣꯡꯕꯅꯦ ꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯁꯤꯅ ꯀꯥꯂꯦꯖꯥꯒ ꯃꯀꯟꯒ ꯃꯔꯤꯟꯒ ꯃꯦꯠꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯂꯒꯦ ꯃꯁꯤ ꯁꯣꯝꯗ ꯊꯝꯕꯅꯤꯗ ꯆꯥꯐꯝꯁꯦ ꯂꯥꯁꯤ ꯁꯦꯒꯥꯏꯔꯦꯅ ꯃꯅꯨꯡꯗ ꯆꯦꯟꯊꯔꯒ ꯇꯧꯔꯤꯁꯦ 하오에 마사지나
ꯉꯁꯤꯒꯤꯗꯤ ꯍꯥꯎꯋꯦ. ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ.